Foundation Pauzil Yumda Leina Leina Sentok Leba Yaraba Kalena Madi Ningtham Thagi Afava Makhalgi Jingum Maru Fangbiragani Akupa Marogi Dama Contact Number Pizeri 8014794497 Amukahana 8014794497 मियाम द करिगुम्बा मतंग खंगहंजरी मदुदी केमिकल हार अमदी केमिकल गी तिलात हिदाक सिजनबना लैबाक लैहाउदा हुगी चांग का हेना यावरक्तुना मियोइबता नतना जीव कया हकथेंगना नत्रगना नाकोइनना अकीब लाइना लाइचत कया संदोरक्तुना मालेम असि मांग ताकपगी लंबीदा चंगसिलकली जीव कयादी खोंगुल फावबा मुटख्रबनी मसिबु कन्ननबा ऑर्गेनिक हार अमदी ऑर्गेनिक की तिलात हिदाक सिजनबीदुना अकीब असिदगी ngaktokminarasi asumna sanga use oya sing masa mau fana योगननबा संगोम पीबा सनबीसिंग हेना संगोम पीनबा nga yamna thuna chawhanba mahaw lehenanaba calcium liver tonic energy supplement kya su thungladuna leire loinana leina kaya khangdokpa ngamba japan na saba mechin gi matengna hojik nariba tungda narakada balayong khangdok piduna hidak chathok piu tinjang kaijang daba nungaiba punsi gi mahaw phangbiu mafam khunyai laikai irengban road kakching akupa marol gi damak 8802 749960 अमुक्तंग हना 8802749960 नत्रगना 7982811906 अमुक्तंग हना 7982811906 हाइरिबसिंग असि हेना खंगबिनिंगबसिंगना एक्सपर्ट्सिंगना थांगजा अमदि नोमाइजिंग हाइरिबा नुमित असिदा अयुक पुंग निपाल दगिना नुंथिल पुंग मरी फावबा हाइरिबा मफम असिमक्तदा लाकनी मियामना खुदोंगचाबा सिसु लौबियो KM Blooming Higher Secondary School Khangabo ki principal gi maikaidagi karigumba khara khanghalakli madudi chaliba chahi asigi academic session gi oina pre nursery dagi class 10 fawbada leiriba mahiroi singna mingsan khidaba yauragadi lakliba September gi tang 10 fawba mingsan binaba hairakli mingsan bi khidaba mahiroi singna mathangi class ta promotion pizaroi dum oina ma class promotion gi oina Manipur lenga ki mari leinaba singna piriba guideline gi matung inna chatkani makha tana class 8 9 10 gi mahiroi singna registration gi dama school da lakpigedabani September ki tang 10 fawbada class 9 gi mahiroi singna optional subject khangba loinana color passport photo amadi registration fee ga loinana school counter da pisingedabani lockdown hek haukhibadagi hauna school sina Jasmine app ta online class tawduna lagli maram aduna online class yaudriba mahiroi singna online examination gi damak online principal gi maikaidagi paujel pirakli online class ki oina A block class 6 tagi 10 gi oina phone number 7005420654 da pau phaunabiu B block ki oina 36634091 loinana 8787320012 da pau block pre nursery to class 5 ki oina 7005091091 da pau phaunabiu B block pre nursery 6009426854 da pau phaunabiu online class yawina KM Blooming Higher Secondary School gi principal gi maikaidagi khanghalakli laying zari Nomaijing numit khudingi ayuk pung nipal nagina ayuk pung 13 fawbada Kaksing Bazar da leiba Frio Pharmacy da ENT amasung ortho gi maming lereba doctor singna laying bagi khudong chaba pizari ENT gi oiba anaba makal singdi nakongda pomba nakong laikhul tawba nakong manungda amot paleiba nakongda masum taba natonda nahi taba sinus tongba naton manungda pomba khanau naba khanau safatpa khanauda matang pomba tonsil leiba thyroid leiba khon siba sahi gi matang gi nakongda ngangba amadi ENT gi oiba lainasing ortho gi oiba anaba makal singdi khwang naba ngakli naba khongkut chikpa naba haksang thingaiba masan pen tauba khu khujeng khuning naba tang da naba khongkut sithaba chatpada khuning naba khongkut laithekba khongkut tekba saru kaiba amadi singli nauri mapangal sontharakpa amadi sarugi oiba laina sing haiba mathaki laina sing ase adomda leibirabadi Kaksing Bazar da leiba Frio Pharmacy da ngasigasimag booking tobi ho akoppa marol gidamak call tobirau 7005 096959 amutang gahana 7005 096959 Manipur Edu Online #1 education portal adomne admission tawnena nubagi dama hauji tv bo oirabadi ngasi makudum chaba leise top oiraba private college amadi university sing haibadi agriculture forestry amadi horticulture
ICAR Aggregated and Non-Aggregated Kitama Loinana Paramedical Amadi Allied Health Science Haibadi BSc Cardiac Care BSc Perfusion BSc Anesthesia BSc Respiratory BSc Dialysis many more Top private college amadi university da toan ba hanglibo course BA BTech BBA BCA integrated with IAS courses and many more courses Masi khakta natana UPSC natraga MPSC exam thaning ba singi hauzik tagi hauna coaching da khudong chaba phanglaga daba university sing da admission tawgi khudong chaba ngasinga simak lobiu adom India da leriba karamba college amadi karamba university da ming sanana nabagi dama wakhal leita da tobiragan ngasinga simak khambining labadi 9863 869318 amukana 9863 869318 natraga na khoi website www.manipuridu.online haribu website asida shoidana maki changbiu khudong chaba kayatana pikthalaba mafam ngasi mak lengsin biro Manipur Edu Online #1 education portal Tarong gi makatarakpada haujilan thokjari inspector dayai tarom masige hanjanba chamaga marfu mari subatangka taminase lakle Inspector ahan mamaktada Diamond Radio Channel gi late night story tabiri bisingu James Hagurjamna taramluk chobagulona nei koknona khurumjari ngasi puduna laksari Diamond Radio Channel gi Inspector Tayai chamaga marfu mari subatangka sandok chariba thoromasi wakhalna sagatchaba wari hauzik hingliba amadi laikhidraba kanagumba amataga mari lenezadi masida lakpo wakat aikhoina lawjaba ngamjaro asumna jail aduda Minister Thoba amadi machanupa araba makoi gi tim aduna Amar amadi inaw makoi ani si khana hanaba loinana makoi ani na asumna khanaba duda amana amagi thawai lawna nanabagi damakta plan toki adubu wafam asi jail aduda leiriba malem no wafam asi inaw da tawki masig matung mathangi numita jail aduda leiriba bondi sing thabak suna nabagi dama makoi mafam amada gari torga puthoroki Hoi komdanaro loi komdanaro adugane sigi mafamchi loina koidena ngaktan leiriko urabase singthak kaji loina ngaktan leisi si akoi basi sidagi ka si niga di khan ko hoi na khoi cheksalo hoi ade yeng lari singdo komdaro hoi noi gi na sana sagi thabuk tu sune ada onjan wari sana laigano ko thabuk tu sacha suradi si lorega sacha khiga do ba adai dane wari sudna tawdna leidi yaro ko asumna bondi sing aduna magi thabak suram masigi matungda minister Thoba ai sidala ongaksa pamu amarti ada leri yam lap nahandagi inahunu phuki bududigi masaksi ubu udrini ngasi uri sina hanmani ki bazani maje adubu inaugi khuphu dudidi mana phawbogai chi yade ni pawu hausi ge khoigi thabak wale makhoi ngahak tang thabak suba lebaga tabuk supa masidigi ne guard sing check raga lapthona kisan aduga mana tabuk suri ba mafam sida changjalaga mongonda nungna tharangwadam swaidigi nungma hita khulu aduga masada nungni hita tharangwadam pabo nung thabadu di arabani hita thajar ninga sidi hey keno no haido arabani ka bai thadoino ai haige nahansu sa hido pudu nangna hido punidana ngasisu nungchi nangna to ngasidi thaja dongman드리 나한주 푸게 가직당 아이다 마이기 몽도 구동자도 만디다 뽑으모도 에이 아이나 하리지니네 농도 다람베 와다니 거의 낙도 놈 젠절로 아두기 마뚱드기디 아이나 사인 tawdoriba tu 아다기 시네니 마다기디 마하나 짱찰라가 좀 mafam asida tok kandadana amarse dum phugrado ngasidi makhotto chu chaiwo langmo parimni na sibana bamdi soidramni ne ekhodi kumai yengadori ni ne as pomo madu kaya no maido mandida khori na mo aingon onsaladi pomo pharam ita tanida ai narin yaudo batong nune narin do mi thibong jingsidi mi ne karisu patta batam mayam tokbada phaba punba karim tokdi na khoina masidida nongmai macha mani puthok pusin tawbada ai chenandana ai famtari natro beng lut tawba gaina
ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛꯇꯨꯗ ꯃꯤꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯦ ꯅꯈꯣꯏꯅ ꯅꯔꯤꯟ ꯌꯥꯎꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯕꯦꯡ ꯂꯨꯠ ꯇꯧꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡ ꯁꯦꯒꯝ ꯍꯥꯏꯒ ꯇꯥꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯕ ꯄꯩꯁꯥꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ ꯈꯔꯗꯨꯒꯤ ꯂꯨꯠ ꯇꯧꯗꯅ ꯁꯦ ꯑꯩꯅ ꯍꯥꯏꯖꯗꯣ ꯆꯪꯖꯜꯂꯣ ꯑꯗꯨꯒꯅꯦ ꯅꯨꯡꯗꯨꯅ ꯌꯥꯡꯂꯦꯟꯁꯤꯗ ꯈꯔ ꯀꯜꯂꯞ ꯊꯥꯔꯝꯃꯣ ꯑꯗꯨꯒ ꯄꯔꯞ ꯆꯦꯜꯂꯣ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯍꯦꯛꯇ ꯂꯣꯜꯂꯣ ꯑꯩꯕꯨꯁꯨ ꯃꯥꯅ ꯈꯪꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥ ꯃꯥ ꯇꯥꯒꯅꯤ ꯑꯗꯨꯒꯅꯦ ꯑꯃꯔꯗ ꯆꯠꯂꯒ ꯑꯗꯨꯝ ꯐꯨꯔꯣꯗꯧꯅꯤ ꯑꯁ ꯄꯥꯕꯨꯡ ꯍꯣꯔꯦꯟ ꯑꯃꯔꯗꯨ ꯐꯨꯗꯗꯅ ꯑꯩꯈꯣꯏꯗ ꯐꯨꯔꯗꯤ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯎꯔꯕ꯭ꯔꯣ ꯄꯥꯕꯨꯡ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯡ ꯃꯆꯥꯅꯣ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯌꯧꯍꯟꯅꯤꯡꯕ ꯌꯧꯕ ꯌꯥꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯃꯠꯇꯅ ꯌꯦꯠꯂꯣꯏꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯎꯔꯕ꯭ꯔꯥ 시기 탕마사시나 ꯑꯩꯈꯣꯏꯗ ꯑꯣꯟꯁꯜꯂꯒꯗꯤ ꯅꯈꯣꯏꯗ ꯐꯨꯔꯤꯉꯩꯗ ꯇꯨꯡꯗꯒꯤ 마기 양리에나 시다 짝짝짝 헥터 틸러 로레 하이루르가 이상 ꯉꯥꯛꯊꯣꯛꯆꯅꯅꯕ ꯇꯉꯥꯏ ꯐꯗꯅ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯈꯤꯕꯅꯤ ꯄꯨꯡ ꯑꯗꯨꯗꯤ ꯊꯥꯡꯗꯤ ꯀꯔꯥꯏꯗꯤ ꯂꯧꯅꯣ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯊꯥꯡ ꯃꯆꯥ ꯑꯁꯤ ꯇꯥꯔꯝꯕꯅꯤ ꯋꯥꯂꯣꯔꯦ ꯊꯥꯡ ꯃꯆꯥꯁꯤꯅ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕ ꯇꯧꯕꯅꯤ ꯂꯣꯏꯔꯦꯗꯅ ꯄꯪꯒꯅꯨꯅꯦ ꯁꯤꯡꯉꯨꯅꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯁꯤꯡꯅꯕ ꯐꯅꯌꯥꯝ ꯇꯥꯛꯄꯁꯤ ꯅꯈꯣꯏ ꯌꯥꯗꯦꯅꯦ ꯍꯥ ꯅꯈꯣꯏ ꯌꯥꯗꯦꯕ ꯆꯂꯣ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯌꯥꯝ ꯊꯕꯛ ꯁꯨꯅꯔꯤꯉꯩ ꯑꯁꯤ ꯈꯪꯅꯗ꯭ꯔꯤꯉꯩꯁꯤꯗꯅꯤ ꯇꯨꯃꯤꯟꯅ ꯆꯪꯖꯜꯂꯣ ꯅꯨꯡꯗꯨꯅ ꯊꯥꯔꯣ ꯆꯠꯆꯜꯂꯣ ꯑꯁ ꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯅꯤꯡꯊꯧ ꯑꯩ ꯃꯤꯡꯗ ꯉꯥꯏꯔꯦꯀꯣ ꯇꯧꯔꯤꯁꯦ ꯊꯕꯛꯇꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯅꯥꯏ ꯑꯃꯗꯒꯤ ꯈꯔ ꯍꯦꯜꯂꯤ ꯁꯤꯕꯨ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯅꯨꯡꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯞꯄꯛꯑꯣꯅꯦ ꯀꯣꯛꯁꯤꯗ ꯄꯥꯜꯂꯣꯅꯦ ꯃꯗꯩ ꯀꯣꯛꯁꯤ ꯀꯥꯏꯔꯒ ꯏ ꯑꯣꯔꯣ ꯇꯥꯔꯣ ꯑꯗꯨꯝ ꯂꯣꯏꯔꯦꯕ ꯑꯩ ꯅꯤꯡꯊꯧ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯁ ꯑꯗꯨꯕꯨ ꯐꯔꯦ ꯅꯨꯡꯁꯤ ꯊꯥꯔꯝꯃꯒ ꯍꯦꯛꯇ ꯈꯪꯆꯦꯟ ꯆꯦꯜꯂꯒ ꯂꯣꯏꯔꯦꯗ ꯌꯦꯡꯉꯒꯦ ꯑꯃꯔꯣꯝꯗ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯏꯅꯥꯎ ꯑꯃꯗꯤ ꯃꯥꯂꯦꯝ ꯇꯩꯅꯥꯎ ꯅꯅꯥꯎꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯆꯨꯝꯕꯅꯤ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔꯒꯤ ꯃꯄꯥꯝꯆꯥ ꯃꯈꯣꯏ ꯉꯁꯥꯏꯗꯒꯤ ꯉꯨꯔꯨꯡ ꯉꯪꯅꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯇꯩꯅꯥꯎꯒꯤ ꯃꯅꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯇꯩꯅꯥꯎꯗ ꯅꯨꯡꯅ ꯊꯥꯒꯗꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯩꯅꯥꯎꯅ ꯅꯨꯄꯥꯁꯤ ꯇꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯀꯥꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯃꯔꯅꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯇꯩꯅꯥꯎ ꯑꯩꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯌꯦꯡꯉꯨ ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯡꯁꯤꯅ ꯊꯥꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯅꯥꯎ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯃꯄꯥꯝꯆꯥꯁꯨ ꯈꯪꯕ ꯇꯥꯔꯦꯗꯅ ꯊꯥꯗ ꯊꯥꯔꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯅꯨꯡꯁꯤꯅ ꯊꯥꯔꯒ ꯆꯦꯟꯗꯧꯔꯤꯁꯤꯕꯨ ꯃꯥꯅ ꯈꯪꯕꯅ ꯍꯥꯟꯈ꯭ꯔꯗꯤ ꯑꯁ ꯇꯩꯅꯥꯎ ꯅꯨꯡ ꯊꯥꯔꯛꯀꯗꯧꯔꯦ ꯇꯩꯅꯥꯎ ꯊꯥꯁꯅꯨ ꯌꯥꯅꯤ ꯃꯥꯂꯦꯝ ꯃꯥꯅ ꯊꯥꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ ꯑꯁ ꯊꯥꯔꯒꯦꯗ ꯍꯦꯛꯇ ꯅꯨꯡꯁꯤꯅ ꯃꯌꯥꯡꯂꯦꯟꯁꯤꯗ ꯊꯥꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯩ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯥꯏꯁꯤ ꯀꯅꯥꯅꯣ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯑꯁ ꯆꯦꯜꯂꯧꯔꯒꯦ ꯄꯥꯕꯨꯡ ꯅꯨꯡ ꯊꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯦꯜꯂꯦ ꯄꯥꯕꯨꯡ ꯌꯥꯅꯤꯡꯉꯦꯀꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯄꯥꯕꯨꯡ ꯑꯩ ꯇꯥꯟꯅꯔꯦ ꯄꯥꯕꯨꯡ ꯍꯩ ꯊꯣꯛꯂꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯅꯨꯡ ꯊꯥꯏꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯥꯏꯗꯣ ꯏꯅꯥꯎ ꯅꯪꯅ ꯑꯩꯈꯣꯏꯒ ꯇꯤꯟꯅꯁꯦꯁꯨ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯖꯦꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯡ ꯑꯣꯏꯕꯗꯤ ꯑꯃꯔꯅꯤ ꯑꯃꯔ ꯅꯪꯅ ꯅꯍꯥꯟꯅ ꯐꯨꯈ꯭ꯔꯁꯨ ꯉꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯗꯅ ꯑꯩꯈꯣꯏꯗꯤ ꯃꯥꯁꯤ ꯂꯣꯠꯂꯨꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯂꯣꯠꯄ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯃꯥꯗꯤ ꯄꯨꯂꯤꯁꯅ ꯊꯩꯗꯣꯛꯑꯒ ꯊꯝꯕ ꯑꯣꯏꯔꯝꯃꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯖꯥꯠꯅꯤ ꯃꯗꯨꯅꯅꯤ ꯂꯣꯠꯇꯅ ꯃꯥ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯥꯜꯂꯒ ꯉꯁꯤ ꯊꯣꯛꯂꯀꯥꯟꯗ ꯅꯪꯒꯤ ꯊꯕꯛ ꯁꯨꯐꯝꯁꯤda ꯅꯨꯡ ꯊꯥꯔꯨꯆꯣꯅ ꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯗ ꯇꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤ ꯊꯥꯔꯨꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯗ ꯊ꯭ꯔꯤꯇꯟ ꯇꯧꯗꯣꯏꯕ ꯐꯨꯗꯣꯔꯤꯕ ꯑꯁ ꯌꯥꯝ ꯂꯨꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯒꯅꯨꯀꯣ ꯆꯠꯂꯣ ꯅꯪꯉꯣꯟꯗ ꯅꯨꯡꯅ ꯊꯥꯎ ꯍꯥꯏꯔꯤꯕ ꯑꯃꯔꯁꯦ ꯑꯁꯤꯒ ꯂꯝꯕꯥ ꯄꯥꯟꯅꯔꯁꯨ ꯄꯥꯕꯨꯡ ꯀꯅꯥꯅ ꯏꯟꯁꯤꯟꯕꯅꯣ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯕꯨꯡꯍꯣꯏꯗꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯕꯗꯤ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯏꯅꯥꯎ ꯅꯪꯅ ꯑꯩꯈꯣꯏꯕꯨꯁꯨ
ꯌꯥꯝꯅ ꯃꯇꯨ ꯁꯣꯟꯕ ꯃꯤ ꯑꯣꯏꯅ ꯎꯕ ꯐꯔꯣꯏꯗ ꯍꯥꯏꯕ ꯌꯥꯕꯒꯤ ꯅꯉꯣꯟꯗ ꯑꯗꯨꯃꯛ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯨꯛꯄꯁꯨ ꯐꯔꯣꯏ ꯑꯩꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯁꯨꯝ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒ ꯈꯪꯅ ꯆꯥꯟꯅꯁꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯇꯨ ꯏꯁꯣꯟ ꯁꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯁꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯁꯣꯟꯕ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯑꯩꯅ ꯄꯥꯕꯨꯡ ꯈꯣꯏ ꯁꯣꯜꯂꯤ ꯁꯣꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯁꯣꯟꯕ ꯑꯣꯏꯒꯦꯔꯥ ꯑꯀꯟꯕ ꯑꯣꯏꯒꯦꯔꯥ ꯏꯅꯥꯎꯗꯗꯤ ꯀꯔꯤꯝꯇ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯥꯖꯟꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯕꯨꯡ ꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣ ꯑꯣ ꯆꯠꯂꯣ 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 ꯏꯕꯨꯡꯉꯣ ꯑꯥꯗ ꯑꯃꯔꯗ ꯆꯠꯂꯒ ꯍꯪꯉꯨꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯑꯃꯔꯅ ꯐꯨꯔꯛꯄꯗꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯃꯣꯏꯍꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯦꯞꯄꯤꯔꯒ ꯑꯃꯔꯒ ꯅꯪꯒ ꯂꯥꯟꯊꯦꯡꯅꯕꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕꯤꯒꯦ ꯇꯧꯕꯅꯤ ꯆꯠꯂꯣ 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 ꯅꯪꯗꯤ ꯑꯃꯔꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯟꯒꯤ ꯃꯤꯅ ꯈꯨꯠ ꯍꯟꯕꯤꯗ꯭ꯔꯤꯕꯗꯨꯗꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤꯗ ꯃꯥꯅ ꯈꯨꯠ ꯍꯜꯂꯛꯂꯕꯗꯤꯀꯣ ꯅꯪ ꯀꯔꯤꯃꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯆꯠꯂꯣ 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 ꯏꯕꯨꯡꯉꯣ ꯍꯪꯉꯨꯔꯣ ꯇꯤꯟꯅꯁꯤ ꯂꯣꯏꯅꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒꯅꯦ ꯃꯤꯅꯤꯁꯇꯔ ꯊꯧꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯕ ꯇꯥꯔꯦꯀꯣ ꯈꯪꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯑꯣ ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯆꯠꯂꯒ ꯍꯪꯉꯨ ꯆꯣꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯀꯟꯅ ꯑꯐꯥꯎꯕ ꯁꯥꯔꯛꯑꯅꯨ ꯄꯥꯕꯨꯡꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯦꯅ ꯍꯥꯏꯗꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯗ 5-6 ꯂꯩꯔꯤꯁꯤꯕꯨ ꯃꯥꯅ ꯉꯝ ꯌꯥꯕ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯕ ꯍꯧꯔꯛꯑꯗꯤ ꯅꯈꯣꯏ 5-6ꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯃꯈꯣꯡ ꯃꯁꯥ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯅ ꯃꯕꯨꯛꯇ ꯃꯌꯥꯡꯂꯦꯟꯗ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯄꯥꯕꯨꯡ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯕꯛ ꯁꯨꯁꯟꯅꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯣ ꯂꯥꯎ ꯆꯠꯁꯤꯜꯂꯣ ꯑꯁ ꯑꯃꯨꯛ ꯐꯨꯔꯛꯄꯗꯅ ꯉꯁꯤꯗꯤꯅꯦ ꯑꯣꯏꯅ ꯃꯄꯥꯝ ꯆꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯆꯥꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤ ꯇꯩꯅꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯃꯥꯂꯦꯝ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯑꯩ ꯑꯃꯠꯇ ꯂꯦꯝ ꯊꯥꯔꯣꯏ ꯑꯩ ꯑꯃꯔꯒꯤ ꯃꯅꯥꯛꯇꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯃꯔꯅ ꯏꯟꯖꯟꯕ ꯅꯠꯇꯦꯅ ꯍꯥꯏꯔꯒ ꯑꯃꯔꯒ ꯐꯨꯅꯔꯨꯒꯦ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣꯕ ꯆꯠꯂꯤꯁꯨ ꯇꯩꯅꯣ ꯃꯥꯂꯦꯝ ꯌꯦꯡꯗꯦ ꯌꯦꯡꯉꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯇꯩꯅꯣ ꯑꯃꯔꯅ ꯁꯤꯟꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯃꯔꯗ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯗꯤ ꯅꯪꯒꯤ ꯃꯤꯍꯥꯠ ꯃꯇꯝ ꯑꯃꯨꯛ ꯁꯥꯡꯗꯒꯤꯅꯤꯀꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯗꯤ ꯑꯗꯨ ꯇꯧꯔꯨꯅꯣꯕ ꯂꯥꯛꯑꯣꯕ ꯊꯥꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯔꯒ ꯇꯩꯅꯣ ꯑꯃꯔꯒꯤ ꯀꯔꯤꯝꯇ ꯃꯔꯥ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯃꯔꯒ ꯈꯟꯅꯕ ꯆꯠꯂꯤꯗꯨꯕ ꯇꯩꯅꯣ ꯅꯪꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯕ ꯃꯥꯂꯦꯝ ꯑꯩꯒꯤ ꯊꯕꯛꯇꯤ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒ ꯑꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯁ ꯑꯃꯔꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯑꯃꯨꯛ ꯈꯟꯅ ꯇꯥꯔꯤꯅꯤ ꯑꯃꯔ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯩꯗꯣꯛꯄꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯛ ꯍꯩꯗꯣꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯪꯈꯤꯕ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯐꯝꯆꯥ ꯃꯤꯅꯤꯁꯇꯔ ꯊꯧꯕ ꯑꯃꯗꯤ ꯑꯔꯥꯕꯅ ꯆꯥꯛꯇꯨ ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯍꯩꯗꯣꯟꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩ ꯅꯉꯣꯟꯗ ꯄꯣꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯥꯔꯤ ꯑꯗꯨꯒ ꯅꯨꯡ ꯑꯁꯤ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯊꯥꯎ ꯍꯥꯏꯕꯗꯒꯤ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯕ꯭ꯔꯥ ꯑꯩ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤ ꯈꯟꯅꯅꯕ ꯃꯤ ꯐꯨꯅ ꯆꯩꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯊꯧꯕ ꯑꯃꯗꯤ ꯑꯔꯥꯕ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯅ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯈꯪꯏ ꯃꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯁꯨ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯅꯠꯇꯅ ꯑꯩ ꯑꯔꯦꯝꯕ ꯀꯥꯟꯅꯗꯕ ꯋꯥꯈꯜ ꯈꯟꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯑꯩꯅ ꯄꯟꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯑꯃꯔ
ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯃꯐꯝ ꯁꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯑꯩꯅ ꯃꯤ ꯍꯥꯠꯈꯤꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯅꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯅꯕ ꯇꯧꯔꯛꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯔꯥ ꯊꯝꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯑꯩ ꯃꯗꯨ ꯀꯔꯤꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯑꯅꯤꯁꯤ ꯈꯟꯅ ꯆꯩꯅꯒꯗ꯭ꯔꯅ ꯇꯧꯔꯒ ꯅꯈꯣꯏꯅꯤꯗꯤ ꯌꯥꯁꯤꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤ ꯐꯦꯜ ꯑꯣꯏꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯤꯕꯁꯤꯅ ꯃꯥꯂꯦꯝ ꯄꯥꯕꯨꯡ ꯅꯪꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯋꯥꯐꯝꯗꯨ ꯅꯪꯅ ꯇꯝꯊꯣꯛꯄ ꯄꯥꯕꯨꯡ ꯗꯥꯃꯔꯁꯨ ꯀꯔꯤꯁꯨ ꯂꯥꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯏꯅꯧꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯖꯦꯜ ꯑꯁꯤꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯀꯥꯡꯕꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛꯅꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯗꯣ ꯇꯥꯏꯅꯧ ꯅꯠꯇ꯭ꯔꯒ ꯗꯥꯃꯔꯁꯦ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯃꯔꯥꯏꯕꯛ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯎꯁꯤ ꯇꯝꯊꯣꯛꯄꯅꯤ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯇꯝꯕ ꯄꯥꯕꯨꯡ ꯍꯥꯠꯂꯨꯔ ꯅꯪ ꯄꯥꯕꯨꯡ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯡ ꯃꯆꯥ ꯔꯦꯞ ꯇꯧꯔꯒ ꯆꯪꯉꯛꯄ ꯄꯣꯛꯁꯣ ꯑꯦꯛꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯉꯛ ꯁꯝ ꯃꯦꯠꯈꯥꯏꯔꯒ ꯊꯥꯗꯣꯛ ꯇꯧꯒꯅꯨ ꯀꯩꯅꯣ ꯏꯅꯥꯎ ꯀꯔꯤꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯃꯥꯂꯦꯝ ꯐꯨꯕꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯅꯪꯅ ꯀꯔꯤ ꯅꯊꯧ ꯂꯩꯒꯦꯕ ꯃꯥꯂꯦꯝꯗ ꯀꯅꯥꯃꯠꯇꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯃꯥꯂꯦꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯨꯝꯅ ꯃꯍꯥꯛꯅ ꯔꯦꯞ ꯆꯠꯊꯈꯤꯗꯕꯗ ꯔꯦꯞ ꯆꯠꯊꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯖꯜꯂꯛꯄꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯗꯒꯤ ꯃꯗꯣ ꯑꯩꯉꯣꯟꯗ ꯃꯔꯥꯜ ꯁꯤꯖꯜꯂꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯗꯣ ꯃꯗꯨ ꯈꯛꯇꯪꯅꯤ ꯑꯩꯅ ꯍꯥꯠꯂꯝꯗꯅ ꯑꯩꯅ ꯆꯪꯉꯛꯄꯁꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯁꯤꯡ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯥꯂꯦꯝꯗ ꯈꯨꯠ ꯑꯃꯨꯛ ꯊꯥꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤ ꯇꯥꯔꯦꯅꯦ ꯃꯥꯂꯦꯝꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯒ ꯑꯩꯅ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯥꯂꯦꯝꯁꯦ ꯂꯝ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯕꯨ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯄꯗꯒꯤ ꯉꯁꯤꯗꯤ ꯐꯦꯜ ꯑꯣꯏꯔꯦꯗ ꯑꯗꯨꯅ ꯃꯉꯣꯟda ꯐꯨꯕ ꯇꯥꯕ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯦꯅ ꯃꯥꯂꯦꯝꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯃꯥꯂꯦꯝꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯅꯈꯣꯏ ꯀꯩꯗꯧ ꯂꯩꯔꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯨꯟꯖꯜꯂꯨ ꯅꯈꯣꯏ ꯃꯌꯥꯝ ꯀꯩꯗꯧ ꯂꯩꯔꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯐꯥꯖꯜꯂꯨꯅꯦ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯀꯧꯁꯜꯂꯨ ꯍꯨꯏ ꯄꯥꯕꯨꯡ ꯃꯥꯂꯦꯝꯗ ꯐꯨꯒꯅꯨ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯏꯅꯥꯎ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯒꯦ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯁꯤꯅꯦ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯅꯪꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯊꯥꯡ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯀꯝꯗꯧꯏ ꯏꯅꯥꯎ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯕ ꯊꯥꯡꯁꯤ ꯁꯠꯇꯣꯛꯈ꯭ꯔꯦꯅꯦ ꯄꯥꯕꯨꯡ ꯊꯥꯡꯁꯤ ꯁꯠꯇꯣꯛꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯊꯥꯡꯁꯤ ꯁꯠꯂꯒ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯟꯕ ꯃꯤꯅꯤꯁꯇꯔ ꯊꯧꯕ ꯀꯝꯗꯧꯏ ꯃꯤꯅꯤꯁꯇꯔ ꯏꯅꯥꯎ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯀꯝꯗꯧꯏ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗꯁꯨ ꯊꯥꯡꯅ ꯊꯤꯟꯕ ꯅꯪ ꯑꯔꯥꯕ ꯅꯪꯒꯤ ꯅꯄꯥꯁꯨ ꯁꯤꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯖꯦꯜꯁꯤꯗ ꯑꯐꯥꯎꯕ ꯁꯥꯕ
Napagi matung injaro. Yeah! Ah! Napagi matung ilo ng sok. Yeah! Pendre, amok ka siya na. Yeah! Ah! Prem, lao, Prem, sur, ako'y sila sila. Ako'y namukti lang po tani. Lao, may luy mo. Sila ni luy mo. Lao. Hey, kanino to siya? Ha? Kanino to siya mo? Sir, 아시 탕 티내리 sir. Kanino ko biyahe siya mo? 그다이디기 탕 돌아가 탕 티내리 ba? Sir, 아시 달래리 라. Lo, gobi lo. Hey, ino. Hey, ano to? Hospital ano puno ba to si? Sir. 아이고, 호스피탈다 부비르구나. hꯧ직티 받들어봐 마파무자 거의 로이러만이나 아이 분치쇼 로이키베다 아이 빠무바 레이터레 어디고 아말 아이 nangina pom na laan kriya mar numin adud nang ningon kunan kita bagi mar ay kanghong tre nangdi yamna laan jada mi yam hoiram Amar, ay buwan o gano. Ay di kam na patamamine. Ay, isagi tamoy sukpa. Isagi tamoy sukpa tungdo karada. Ay na, ingon na lalang pa. Makoy singdo. Aina laman kumine haydan aina hat kre aigi wakal aigi pungning ai phathap ngamongte ai aina sikibada kana matana nungai tab leiroi ai sibagi pau tabada yamna haraunagan maramdi ai mi hatpat ai isa kaktagi kanma ai mi hatpane ama aibo waraugan ko karam chawba minister aduga wachana ba araba makoy loina ai kuta sire Ima, Pabo, ay lagi, ay dili, lamja sarani, laira ba, malay masina. Ay nahiba ka na sa later. Mamama pa. Masakang na ba? Matsane. Lamang na. Mundo piramba. Mamamat pa. Masakang na ba matsane? Ingon na. Apa ba karino? Pata ba karino?
ꯀꯅꯥꯅꯁꯨ ꯇꯥꯛꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯏꯄꯨꯛ ꯊꯟꯅꯕ ꯍꯨꯃꯥꯡ ꯃꯜꯇꯅ ꯁꯨꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯤꯅꯝꯕꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯍꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯇꯨꯍꯟꯕꯤ ꯑꯩꯕꯨ ꯅꯝꯊꯕꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯅ ꯑꯃꯠꯇ ꯈꯟꯗꯦ ꯃꯗꯨꯅ ꯑꯩꯅ ꯆꯨꯝꯅ ꯆꯠꯆꯒꯦ ꯈꯜꯂꯕꯁꯨ ꯑꯩꯕꯨ ꯑꯔꯥꯟꯕ ꯀꯌꯥ ꯇꯥꯍꯟꯈꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯈꯤ ꯃꯗꯨꯒꯤ ꯂꯃꯟ ꯁꯤꯡꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯂꯥꯟꯕꯗꯤ ꯑꯩꯅ ꯃꯈꯣꯏ ꯂꯣꯏꯅ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯑꯃꯔ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ ꯑꯃꯔ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯗꯦ ꯑꯩꯅ ꯅꯣꯛꯊꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯆꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯤꯌꯨꯀꯣ Taino. Oh, chꯠꯈ꯭ꯔꯦꯅ Tainoꯁꯦ. Taino. ꯑꯗꯨꯕꯨ Taino, ꯅꯪꯅ ꯆꯠꯈꯤꯕꯗ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯃꯆꯥꯁꯦ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈꯤꯕꯁꯤꯗꯤ ꯅꯅꯥꯎꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯦ. ꯅꯅꯥꯎ ꯁꯤꯔꯕꯁꯨ ꯌꯥꯔꯦ Taino. ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦ ꯇꯧꯔꯤ ꯊꯕꯛꯁꯦ. ꯑꯃꯔ, ꯀꯔꯤꯅꯣ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯅꯪ ꯃꯀꯣꯛꯇꯒꯤ ꯈꯪꯍꯧꯕ꯭ꯔꯣ? ꯁꯔ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ. ꯑꯩꯒꯤ ꯅꯥꯛꯇ ꯏꯅꯥꯎꯅ ꯂꯥꯛꯑꯒ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯤꯅꯤꯁꯇꯔ ꯊꯧꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯃꯥꯂꯦꯝꯁꯤ ꯐꯨꯔꯨꯔꯕꯅꯤ. ꯃꯥꯂꯦꯝ ꯐꯨꯒꯅꯨ ꯍꯥꯏꯗꯨꯅ ꯏꯅꯥꯎꯅ ꯈꯥꯝꯈꯤꯕꯅꯤ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯔꯛꯄꯅꯤ. ꯑꯁ, ꯑꯃꯔꯣꯝꯗꯕꯨꯗꯤ ꯁꯔ, ꯃꯤꯅꯤꯁꯇꯔꯒ ꯃꯆꯥꯅꯨꯄꯥꯒꯁꯤ ꯁꯤꯈꯤꯕꯅꯗꯤ ꯐꯔꯦꯗ. ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯁꯨ ꯁꯔ, ꯀꯔꯤꯝꯇ ꯑꯐꯕ ꯇꯧꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕ ꯁꯔ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯒꯣꯄꯤ. ꯑꯗꯨꯒꯅꯦ, ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯣ ꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯄ꯭ꯔꯦꯝ ꯅꯤꯡꯊꯧ, ꯑꯇꯩ ꯁꯨꯔ ꯂꯣꯏ ꯀꯧꯔꯣ, ꯑꯇꯩꯗꯣ ꯂꯣꯏ ꯐꯥꯖꯜꯂꯣ. ꯑꯝꯇ ꯌꯥꯝ ꯊꯨꯅ ꯀꯧꯁꯜꯂꯣ. ꯐꯅꯤ ꯁꯔ. ꯍꯥꯏ, ꯃꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯣ ꯐꯥꯔꯣ. ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯄꯨꯁꯜꯂꯣ. ꯐꯅꯤ ꯁꯔ. ꯄꯨꯁꯜꯂꯣ. ꯁꯤꯗ ꯄꯨꯁꯜꯂꯣ. ꯍꯩ, ꯑꯩꯈꯣꯏ ꯀꯝꯗꯧꯕ? ꯁꯔ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯌꯥꯎꯖꯗꯦ ꯁꯔ. ꯀꯔꯤꯝꯇ ꯌꯥꯎꯗꯦꯅꯦ? ꯅꯈꯣꯏ ꯁꯤꯗꯩꯗ ꯏꯅꯥꯎꯒꯤ ꯃꯈꯨꯠ ꯃꯁꯥ ꯐꯥꯗꯅ ꯇꯧꯏ ꯍꯥꯏꯔꯤꯁꯤꯗꯤ? ꯁꯔ, ꯑꯗꯨꯗꯤ ꯐꯥꯗ ꯌꯥꯗꯗꯅ ꯐꯥꯕꯅꯤ. ꯅꯨꯡ ꯊꯥꯎ ꯍꯥꯏ, ꯆꯥꯛ ꯍꯩꯗꯣꯛꯆꯧ ꯍꯥꯏ, ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯉꯥꯡꯉꯤ. ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯁꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯣꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯁꯔ. ꯑꯁꯦꯡꯕꯔꯥ ꯍꯥꯏꯁꯤꯕꯣ? ꯃꯥꯅꯤ ꯁꯔ. ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯁꯤꯈꯤꯕꯗ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯁꯔ. ꯐꯔꯦ. ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯀꯣꯔꯠꯇ ꯅꯈꯣꯏ ꯋꯤꯠꯅꯦꯁ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯣ? ꯁꯔ, ꯑꯣꯏꯖꯒꯦ ꯁꯔ. ꯐꯔꯦ. ꯑꯃꯔ, ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ. ꯃꯍꯥꯛꯁꯨ ꯃꯤꯉꯣꯟꯗ ꯂꯥꯟꯖꯗꯕ ꯃꯤ ꯑꯃꯅꯤ. ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯂꯥꯜꯂꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯤꯅꯝꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯅꯝꯗꯨꯅ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯨꯗꯤꯡꯃꯛ, ꯃꯥꯏꯊꯤꯕ ꯈꯨꯗꯤꯡꯃꯛ, ꯃꯤꯅ ꯂꯥꯛꯆꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯤ ꯍꯥꯠꯂꯒ ꯃꯗꯨ ꯂꯃꯟ ꯁꯤꯡꯒꯗꯕꯗꯤ ꯅꯠꯇꯦ. ꯃꯗꯨꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯗꯨꯗꯤ ꯑꯥꯏꯟꯒꯤ ꯊꯕꯛꯅꯤ. ꯂꯣꯅ ꯄꯤꯒꯗꯕ ꯗꯟꯗꯤꯅꯤ. ꯍꯣꯏ, ꯁꯦꯟꯇꯤꯃꯦꯟ ꯐꯅꯌꯥꯝ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯗꯣ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ. ꯅꯪꯁꯨ ꯁꯣꯅꯤꯌꯥꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯥꯠꯂꯤ.
ngasi nang sum mafam asida leiribasi adubu changlakliba sida leiramliba sikraba singase makhoina tawjakiba maral adu mafam asida makhoi masana mata khangiti sidagi thokragasu hana gumna tawba adu mak soidraban mafam asida makhoina tawbasi karino masana tawbana masana phangjareni gopi sir asiba singase postmortem gi damak pudu biaro furniture aduga sida leiriba kanguse masi tongana khaido aduga civil court tamuk thada biaro makhoi singase court tamu statement pigedoriba aduga thongdok asigi matangda achumbu warol du puthokadaben natrabadi ai khoi da mubera kani ko furniture matang chinjarage sir fare amar nangi sho thubu matam da payroll da thokna nanbagi ai khoina siliben karim to waro nangna na khut handana lebase idea na ngauraban kariguma nangna na khut halam labadi sida leriba singchi nangi na khut siram labadi ne ai khoina nangi da mota karim to hona ngomoi tor jail da leiba bondi amabu madu da leiba jailer aduna payroll da thokna na bagi sinbi haiba wafam se masisu mine taba ya ba wade nati adabu nangi na thamoi sengba aduda nangi da mota kana amatan hona drabasu madu punamoto ain honariban fare adudi gopi sir bondi mayam se loina kokolo gari da loina hojalo guard mayam do loina koisalaga gari da ngasi gi thabok saida loisalaji fani sir hai kakolo chalo kakolo gari da kakolo gari da kakolo Rafi loisandribo loire kari tau leirino poche kyam yamino banana puri dubo asiyamba nateda akogi inegi masasingdo adugi furit phiron kharane aduga chana thaknaba kharane aini itla kane haikibane aduna ngasidi ai chataba yadre laina sinasu hotel chu ni thinwaina hangba yadre akoi ju manung je dum pham leire adu sarpudi ichigi khudong chabal lorga ai chathoro gena dumaina khale ai su yobudi am jongling bani adu laina sina kaya itu chawna pangthok tong mandre ni ai di sop ngai ngak te lebani na mi su yamna sire masing su nomagi chatruk chatre no khojing moraga leire adu mathangi sahida mo yaw bai duni ne ko kesu kaide da ai halaga akhoi di dum sida dum chamin ra su ye keno nangdi aina thong nga tani nangna lokhaliba nangna thong osu yade adu di ai ju dum thong iduni da nga chakti adu yen gumba sa tai thong di nangni hele bai ba adu gini adu se yam di yam na te ba ai gi mai ke digi se sikita lok salo ba kainu khomodo kari gi bisano paisa nati se khudol ne ba khudol ma chamani se Eid Mubarak hoini adubudi Mubarak Eid Mubarak adugi di kashu nati ba adu kari gi bisano ba hujik di lena tina sinu hotel phajana phama yadre ado nang so chathukpani na paisa lo ba se nang pugoda noigi chen hoi adigi leriba aboki karigi imung manungi season na ba lockdown manung sidana mu sele tadi kamai tawni yani ke daroge na handai ta lei bisa myam sidi pek thana leise kari no khangdi aingon da mu se pairoba ya re da pura roiba aingon da su yauri ba bisa diamna adugi na temi se pairoba ko pairo kai doroge mi na piradi nang na mu kesan na da na mung leiri kai dore haino rafi daibonja atugi na ti masu lockdown manung ni na imung da sungwana ne na tawuni yare paisa lo mi na piradi ko paisa lo ayeng nang su ningon chakubo da nang su tawdoi dudi ha macha no pigi kenom legi haroi dro ayeng nang na piraka na mi nang long da nungai gadro hoi daibonja lore du budi lore lo sidam lo ayeng onda ge mu piragi lo ha kai no ai jibo ngasi se di pesa phangduri te tawri je lo se gam de lo se lo noi mama ga noi ne ga do mo shi yam no wai na nang na tam dai ne se yam na te se khare am pige to ni do lockdown morning ni yadre se
ꯂꯤꯁꯤꯡ 5 ꯈꯛꯇꯅꯤ ꯁꯤ ꯄꯥꯏꯔꯣꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯕꯨ ꯈꯔ ꯂꯩꯖꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯒꯤꯕꯨꯗꯤ ꯂꯩꯔꯦ ꯗꯥꯏꯕꯖꯥ ꯌꯥꯅꯤꯁꯦ ꯄꯨꯔꯣ ꯁꯤ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯁꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯀꯔꯤ ꯀꯔꯤꯅꯤ ꯁꯤ ꯃꯤꯊꯥꯏ ꯀꯔꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯂꯥꯜ ꯃꯣꯍꯣꯟ ꯑꯇꯩ ꯌꯥꯎꯔꯤꯕꯁꯤꯡ ꯑꯍꯥꯎꯕꯁꯤꯡꯁꯦ ꯈꯔ ꯄꯨꯒꯣ ꯄꯦꯛ ꯌꯣꯝ ꯈꯔ ꯄꯨꯒꯣꯁꯦ ꯀꯩꯅꯣ ꯁꯤꯂꯣ ꯈꯃꯇꯣꯟ ꯁꯤꯂꯥꯎꯁꯦ ꯁꯤꯒꯤ ꯆꯦꯔꯪ ꯑꯆꯧꯕꯁꯤꯡꯗ ꯐꯖꯅ ꯇꯧꯔꯒ ꯐꯖꯅ ꯄꯦꯝꯗ ꯁꯦꯝꯕꯤꯔꯛꯑꯣꯁꯦ ꯍꯣꯏ ꯗꯥꯏꯕꯖꯥ ꯂꯧꯁꯦ ꯍꯥꯞꯆꯜꯂꯨꯁꯦ ꯍꯣꯇꯦꯜꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯣꯇꯦꯜꯅꯤ ꯍꯥꯏꯔ ꯍꯥꯡꯒꯤꯕꯅꯤꯀꯣ ꯁꯤꯗꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯇꯧ ꯀꯨꯁꯤ ꯔꯥꯁꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯅꯤ ꯁꯤꯗ ꯅꯪꯒꯤ ꯀꯨꯝꯍꯩꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯀꯨꯝꯍꯩꯅꯤ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯐꯖꯅ ꯆꯥꯕꯗꯨ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦꯗꯅ ꯃꯌꯥꯝꯅ ꯈꯔ ꯃꯣꯠꯄꯗꯒꯤ ꯆꯦꯛꯁꯜꯂꯣꯗꯤ ꯌꯥꯗꯗꯅ ꯅꯍꯥꯟꯈꯩ ꯃꯤ ꯑꯃꯅꯤ ꯇꯧꯔꯤꯉꯩ ꯂꯣꯛꯗꯥꯎꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯜꯂꯣꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛꯅ ꯂꯣꯏꯕ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯔꯦ ꯅꯍꯥꯟꯅ ꯍꯤꯗꯥꯛ ꯄꯨꯔꯛꯄꯗꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄꯣꯅ ꯑꯃꯠꯇ ꯌꯥꯗꯦ ꯍꯧꯖꯤꯛꯅ ꯀꯔꯤ ꯁꯥꯔꯦ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯍꯧꯖꯤꯛꯅ ꯍꯤꯗꯥꯛ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯥꯃꯒꯤꯅꯤꯒꯗꯣ ꯑꯩꯅꯁꯨ ꯁꯣꯜꯂꯦꯅ ꯇꯝꯕꯤꯔꯣ ꯀꯣ ꯑꯗꯨ ꯅꯪ ꯐꯖꯅ ꯆꯠꯊꯣꯛꯅꯕ ꯇꯧꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯅꯕꯤ ꯊꯕꯛ ꯁꯨꯒꯦꯔ ꯁꯨꯔꯣꯏꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯗꯥꯏꯕꯖꯥ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯣꯝꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯒꯦꯀꯣ ꯍꯣꯏ ꯗꯥꯏꯕꯖꯥ ꯈꯃꯨꯇꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯕꯨ ꯌꯥꯝꯗꯕ ꯃꯥꯜꯂꯤꯗ 10ꯃꯨꯛ ꯁꯨꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯅꯪꯒꯤꯗꯨ ꯋꯥꯝꯅꯤꯀꯣ ꯑꯩꯈꯣꯏ ꯃꯥꯃ ꯍꯣꯏꯒꯤ ꯑꯉꯥꯡꯗꯨ ꯌꯥꯝꯃꯤ ꯑꯉꯥꯡꯁꯤꯡꯗ ꯂꯣꯏ ꯊꯨꯡꯅꯕꯅꯤ ꯑꯁꯤꯗ ꯄꯦꯀꯦꯠ ꯑꯃ ꯌꯥꯎꯁꯤ ꯀꯩꯅꯣ ꯑꯁꯤ ꯄꯦꯀꯦꯠ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯀꯩꯅꯣ ꯌꯥꯔꯦ ꯌꯦꯡꯉꯨꯅꯨ ꯌꯥꯔꯦ ꯁꯤ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯑꯁ ꯌꯥꯔꯦꯕ ꯑꯁ ꯑꯝꯇ ꯌꯦꯡꯒꯦꯕ ꯁꯜꯋꯥꯔ ꯀꯩꯅꯣꯅꯦ ꯅꯣꯏ ꯃꯥꯃꯒꯤ ꯃꯆꯥꯁꯤꯕꯨ ꯂꯩꯁꯥꯕꯤ ꯐꯥꯕ ꯂꯩꯔꯕ ꯍꯥꯏꯁꯤꯕꯣ ꯑꯁ ꯅꯠꯇꯦꯕ ꯑꯁ ꯌꯥꯔꯦ ꯀꯔꯤꯅꯣ ꯅꯪꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯅꯠꯇꯦ ꯀꯅꯥꯒꯤꯅꯣꯕ ꯁꯜꯋꯥꯔ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯅꯥꯒꯤꯅꯣꯕ ꯁꯤ ꯀꯅꯥꯒꯤꯅꯣꯕ ꯑꯁ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯨꯗꯤ ꯃꯥꯒꯤꯅꯦ ꯑꯩ ꯈꯨꯗꯣꯜ ꯑꯃ ꯁꯨꯝ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦ ꯑꯁ ꯅꯪꯒꯤꯁꯤ ꯃꯑꯣꯡ ꯑꯃ ꯃꯥꯟꯁꯤꯜꯂꯦ ꯑꯩ ꯆꯤꯡꯅꯩꯀꯣ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ ꯑꯁ ꯑꯗ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯀꯣꯂꯦꯖ ꯀꯥꯔꯕꯅꯤ ꯇꯣꯛꯁꯤꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯁꯨꯝ ꯇꯤꯟꯅꯕꯅꯦꯕ ꯃꯃꯤꯡꯗꯨꯕꯨ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯒ ꯐꯣꯇꯣꯒ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯍꯜꯂꯛꯑꯒ ꯌꯦꯡꯉꯣꯁꯦ ꯑꯩ ꯌꯥꯎꯗꯦꯕ ꯑꯩ ꯐꯣꯇꯣꯒ ꯑꯝꯇ ꯌꯥꯎꯗꯦꯕ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯅꯤꯅ ꯐꯣꯟꯗ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯦ ꯋꯥꯆꯦꯞ ꯐꯦꯁꯕꯨꯛ ꯀꯔꯤꯝ ꯄꯥꯏꯗꯦ ꯃꯣꯏꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯈꯔ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯈꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯥꯅꯁꯨ ꯊꯋꯥꯏ ꯌꯥꯎꯏ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯅꯤꯃꯤ ꯅꯠꯇꯦ ꯃꯃꯤꯡꯗꯣ ꯑꯝꯇ ꯈꯪꯖꯒꯦ ꯍꯥꯏꯕ ꯃꯤꯡꯕꯕꯨ ꯂꯤꯛꯑꯦ ꯅꯪꯁꯨ ꯑꯗꯨꯕꯨꯗꯤ ꯃꯝꯇꯥꯖ ꯀꯧꯏ ꯑꯣ ꯈꯪꯉꯦ ꯀꯅꯥꯃꯣ ꯍꯥꯏꯕꯗꯣ ꯑꯣ ꯌꯥꯔꯦ ꯑꯗꯣ ꯅꯕꯨꯛꯇꯨ ꯀꯣꯛ ꯁꯦꯡꯅ ꯍꯥꯏꯅꯤ ꯃꯝꯇꯥꯖꯀꯤ ꯁꯤꯃ ꯂꯩꯔꯦ ꯁꯤ ꯇꯧꯔꯦ ꯁꯤ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯁꯤ ꯍꯥꯏꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯅꯕꯨꯛ ꯑꯃ ꯏꯗꯧ ꯇꯧꯋꯤꯗ ꯅꯪꯁꯨ ꯍꯥꯏꯗꯣꯛꯇꯕꯤ ꯂꯣꯠꯁꯟꯕꯒ ꯁꯤꯗꯅꯦ ꯋꯥꯃꯤꯟꯅꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯦ ꯇꯣꯉꯥꯟꯕ ꯃꯁꯤꯗꯩꯗ ꯃꯩꯇꯩꯅꯦ ꯃꯩꯇꯩ ꯄꯥꯡꯒꯜꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯤꯅ ꯉꯛꯅꯔꯤꯕꯅꯤꯀோ ꯗꯥꯏꯕꯝꯆꯥꯁꯤꯗꯤ ꯕꯥꯃꯣꯟꯅꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯟꯗꯤꯔꯗ ꯀꯥꯕ ꯃꯤ ꯅꯠꯇꯦꯗꯣ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯣꯗꯅ ꯊꯥꯛꯇꯅ ꯂꯥꯛꯏꯕ ꯃꯤꯅꯤ ꯑꯩꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯤꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯩꯁꯨ ꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤꯗꯤ ꯐꯤꯂꯝꯗꯒ ꯑꯣꯏꯔꯗꯤ ꯑꯦꯋꯥꯔꯗ ꯐꯪ ꯌꯥꯖꯥꯠ ꯑꯗꯨ ꯐꯔꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯦꯕ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅꯨꯍꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯨ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯕ ꯍꯣꯏ ꯐꯖꯅ ꯂꯥꯛꯑꯣ ꯐꯖꯅꯅꯦ ꯕꯣꯔꯒꯥꯏꯗꯣ ꯐꯪꯉꯒꯅꯦ ꯃꯊꯪ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯒꯥꯏꯗꯣ ꯆꯦꯠꯁꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯎꯀꯣ ꯑꯃꯨꯛꯀꯁꯨ ꯏꯠ ꯃꯨꯕꯥꯔꯛ ꯏꯠ ꯃꯨꯕꯥꯔꯛ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯌꯥꯅꯤ ꯐꯖꯅ ꯂꯦꯡꯕꯤꯔꯣ ꯐꯖꯅ ꯆꯠꯄꯤꯔꯣ ꯈꯨꯗꯥ ꯍꯥꯐꯤꯁ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ ꯂꯝꯕꯤ ꯀꯥꯎꯅꯤꯀꯣ ꯍꯜꯂꯛꯄ ꯀꯥꯎꯔꯗꯤ ꯑꯩꯗꯤ ꯀꯣꯏꯊꯤ ꯊꯤꯔꯒꯅꯦ ꯑꯣꯏ ꯅꯃꯤꯡ ꯅꯊꯥꯗꯨ ꯇꯧꯔꯒ ꯔꯦꯗꯤꯑꯣꯗ ꯂꯥꯎꯊꯣꯛꯂꯛꯆꯅꯤ ꯐꯣꯇꯣꯒ ꯇꯧꯔꯒ ꯑꯣ ꯅꯪꯗ ꯂꯩꯕꯤꯔꯝꯃꯣ ꯑꯩꯗꯤ ꯂꯥꯛꯀꯅꯤꯌꯦ ꯁꯣꯏꯗꯅ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ
ꯑꯥꯗ ꯂꯩꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯔꯥꯐꯤꯔꯅꯦ ꯍꯩꯃꯥ ꯃꯥꯅꯤꯅꯦ ꯔꯥꯐꯤ ꯃꯃꯥ ꯑꯩ ꯂꯩꯌꯦ 이니디 너희기네 이몽들 레이 ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝ ꯐꯔꯦꯗꯀꯣ ꯃꯃꯥ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯈꯔ ꯂꯩꯔꯛꯏ ꯀꯔꯤꯒꯤ ꯂꯩꯔꯤꯅꯣꯅꯦ ꯍꯥ ꯆꯨꯝꯅ ꯅꯁꯥꯗꯪ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯅꯥꯕ ꯌꯦꯛꯄ ꯇꯧꯕ꯭ꯔꯅꯦ ꯍꯥ ꯂꯩꯅꯥ ꯇꯤꯟꯅꯁꯤꯡꯒ ꯅꯪꯕꯨ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯍꯦꯟꯗꯣꯛꯇ꯭ꯔꯦꯗ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯌꯥꯏꯒ ꯌꯥꯗꯦꯒ ꯊꯤꯡꯕꯒ ꯑꯗꯨꯝ ꯂꯩꯔꯦꯗ ꯃꯅꯨꯡꯗ ꯀꯩꯁꯨ ꯑꯩꯈꯣꯏ ꯇꯧꯗꯦꯗ 이니 ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯗꯤ ꯂꯩꯅꯤ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯐꯝꯃꯨꯁꯦ ꯁꯦ ꯐꯝꯃꯨꯁꯦ ꯍꯣꯏ ꯃꯃꯥ ꯑꯗꯣ ꯅꯪꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯕ ꯌꯥꯗꯣꯏꯅꯣꯅꯦ ꯃꯃꯥ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯨꯝ ꯊꯥꯗꯣꯛꯅꯕ ꯌꯥꯗꯤꯌꯦ ꯑꯗꯩꯗ ꯔꯥꯐꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯦ ꯅꯅꯦ ꯑꯩꯈꯣꯏ ꯅꯪꯕꯨ ꯎꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯒꯗꯣꯏꯅꯤꯀꯣ ꯌꯦꯡꯉꯣ ꯅꯪꯅ ꯌꯥꯝꯅ ꯇꯠꯇꯅ ꯁꯣꯟꯖꯕ ꯅꯪꯒꯤ 아다 레이바 ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯊꯥꯔꯝꯕꯅꯦ ꯍꯩ ꯂꯩ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯊꯥꯔꯝꯕ ꯍꯩꯔꯥ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯁꯥꯗꯅ ꯂꯣꯏꯅ ꯄꯥꯜꯂꯕꯅꯤꯅꯦ ꯃꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯃꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯑꯩꯅ ꯁꯤꯡꯕ ꯉꯝꯃꯣꯏ ꯃꯥꯃꯥ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯅꯥꯅꯣꯅꯦ ꯃꯥꯃꯅ ꯆꯪꯖꯐꯝ ꯄꯤꯕꯗꯒꯤ ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯈꯤꯕꯅꯤ ꯌꯨꯝꯐꯝ ꯑꯃ ꯃꯥꯃꯅ ꯄꯤꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯄꯣꯛꯆꯔꯛꯈꯤꯕꯅꯤ ꯃꯥꯃꯥ ꯑꯗꯨꯒ ꯃꯥꯃꯥ ꯃꯜꯂꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯃꯤꯖꯥꯟꯅ ꯁꯦꯠꯂꯝꯕ ꯑꯃꯟꯕ ꯆꯔꯩ ꯐꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯃꯥꯃꯥ ꯍꯩ ꯅꯪꯒꯤ ꯑꯃꯤꯖꯥꯟꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤꯅꯦ ꯏꯕꯨꯡꯉꯣ 이제는 셀럼마 아만바 짜리 피도 아이나 한 모금 로이나 탐미네 그리기로네 낭나 하리도 하 마마 아미잔기 색담 오고 흔들어보쇼 짜리 피 아만 무싱도 우르가 아미잔부터 모이 농도 꽂힌 자가 돌이면이 아이나 한데게 놈이나 시커우라는 아이자라쁘네 놈이나도 알라하나 이건데 비비리 마마 아이 암나 누가 있어 남이 뜨기나 비타 하그노네 낭나 domna kapnabadi nangi maamadi kari oigani ha wasi ichi eduna leiramnabadi kayada nungaigadaba yengoi ai ichi edu ko pokminabani ne ha nangi amijando aigi cheni ne mama ai khangje mamagi iga aigi amijangi iga amatan mafam asida leiriba mamagi macha leiriba singase aigi senjingje loinama aigi imana bangantani hai yare nanga do mai sum tawradine yarar onsanna dane ibani sum kapna dane ledi yaroin he law imungdu changsi law nanegi manakta changasi adugane angang singi porokliba pirol sisu nangna piredi haraujaran law adugane mathang namaz ka tawna na batawrasi law hoi mama sir mayam lakyo kri taw lebno mayam si itki kri mata lang oidro lakyo mayam lakyo karino gamai sine tawrisina kumai harau si mongonda loi leire mana khangda bamta leiro amagi kumai si yauni amai kumai si yauni as lakyo ne no ko edung ngang dun leire ne lakyo ne akhoi sarpur krai legrege manung da legibni na hangai de chayan thagi suti lorga ma legibni ngasi lakibni sangjalo
ꯀꯔꯤꯅꯣ ꯅꯈꯣꯏꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯅꯤ ꯅꯪ ꯅꯍꯥꯟ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯪꯉꯛꯀꯦ ꯑꯁ ꯌꯥꯏꯍꯦ ꯅꯈꯣꯏꯁꯨ ꯄꯨꯔꯥ ꯌꯥꯕꯅꯤꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯔ ꯑꯣ ꯒꯥꯡꯃꯩ ꯆꯪꯉꯣ ꯁꯔ ꯐꯔꯣ ꯏꯗ ꯃꯨꯕꯥꯔꯛ ꯏꯗ ꯃꯨꯕꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯑꯗꯣ ꯁꯔ ꯀꯩꯅꯣ ꯏꯗꯀꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ ꯁꯔ ꯏꯗꯇꯨ SOP ꯉꯥꯛꯄ ꯇꯥꯕꯅꯤꯅꯦ ꯌꯨꯝꯗꯁꯨ ꯅꯃꯥꯖ ꯄꯥꯕ ꯈꯣꯠꯄ ꯁꯤ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯃꯍꯧꯁꯥꯒꯨꯝꯅꯗꯤ ꯆꯥꯎꯅ ꯇꯧꯔꯔꯣꯏ ꯑꯁ ꯍꯣꯏꯗ ꯁꯔ ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯌꯨꯝꯗ ꯇꯧꯗ꯭ꯔꯁꯨ ꯁꯔ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯗꯤ ꯀꯔꯤꯅꯣ ꯁꯥ ꯑꯆꯧꯕ ꯆꯥꯕ ꯈꯣꯠꯄ ꯀꯔꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁꯔ ꯇꯧꯅꯤ ꯑꯗꯨꯕꯨꯗꯤ ꯇꯧꯅꯤ ꯑꯗꯨꯏ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩ ꯑꯗꯨꯝ ꯑꯗꯩꯗ ꯅꯃꯥꯖ ꯄꯥꯕ ꯂꯣꯏꯔꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯁ ꯁꯔ ꯐꯔꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯈꯔ ꯂꯩꯕꯁꯦ ꯑꯁꯤ ꯔꯥꯍꯨꯜ ꯈꯣꯏ ꯁꯟꯇꯣꯁ ꯈꯣꯏ ꯑꯗꯩ ꯃꯈꯣꯏ ꯀꯔꯤ ꯂꯩꯕꯁꯦ ꯁꯔ ꯃꯈꯣꯏꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯔ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯑꯁ ꯁꯔ ꯃꯈꯣꯏ ꯍꯥꯏꯒꯨꯝꯁꯤꯗ ꯁꯔ ꯀꯔꯤꯒꯤꯅꯣ ꯑꯁ ꯃꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯆꯥꯛꯀꯧꯕꯗꯗꯤ ꯁꯨꯡꯀꯧ ꯀꯧꯗꯦ ꯁꯔ ꯅꯣꯡꯃꯇ ꯃꯈꯣꯏꯅ ꯀꯧꯕꯁꯨ ꯎꯗꯦ ꯑꯗꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯏꯗꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕꯗꯗꯤ ꯃꯈꯣꯏꯁꯦ ꯒꯨꯔꯨꯞ ꯑꯗꯨꯝ ꯆꯠꯂꯒ ꯌꯥꯎꯕ ꯑꯗꯨꯝ ꯇꯧꯋꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇꯁꯨ ꯀꯣ ꯑꯁ ꯃꯈꯣꯏꯅ ꯄꯤꯛ ꯊꯜꯂꯦꯗ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯇꯕꯨ ꯉꯥꯏꯕꯒꯨꯝ ꯇꯧꯋꯦꯗ ꯁꯔ ꯒꯥꯡꯃꯩ ꯂꯝꯗꯝꯁꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅꯤ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯄꯪꯌꯥꯎ ꯌꯥꯎꯔꯤꯅꯤ ꯁꯟ ꯆꯥꯕꯁꯨ ꯂꯩ ꯑꯃ ꯆꯥꯕꯁꯨ ꯂꯩ ꯆꯥꯗꯕꯁꯨ ꯂꯩ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯋꯥꯗꯤ ꯇꯣꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯂꯥꯡꯉꯒ ꯑꯗꯨꯝ ꯂꯣꯏꯔꯦꯗ ꯑꯁ ꯁꯔ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯒꯦꯅ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯊꯣꯡ ꯃꯆꯤꯟꯒꯤ ꯃꯔꯨꯝꯁꯤꯗꯀꯣ ꯔꯥꯍꯨꯜꯒ ꯁꯟꯇꯣꯁꯀ ꯂꯩꯌꯦ ꯃꯈꯣꯏꯅꯤ ꯇꯥꯁꯅꯣꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯔ ꯍꯣꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯔ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯔ ꯁꯔ ꯆꯪꯖꯔꯒꯦ ꯁꯔ ꯔꯥꯍꯨꯜ ꯁꯟꯇꯣꯁ ꯆꯪꯉꯣ ꯁꯔ ꯏꯗ ꯃꯨꯕꯥꯔꯛ ꯁꯔ ꯏꯗ ꯃꯨꯕꯥꯔꯛ ꯁꯔ ꯃꯨꯕꯥꯔꯛ ꯏꯗ ꯃꯨꯕꯥꯔꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯒꯥꯡꯃꯩꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤꯕ ꯁꯔ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯖꯔꯦ ꯃꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯔ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣই ꯂꯝꯗꯝꯁꯤ ꯂꯩꯔꯤꯁꯤ ꯃꯗꯨꯃꯛꯅ ꯂꯥꯞꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨ ꯍꯧꯗꯣꯛꯈ꯭ꯔꯒꯗꯤ ꯁꯔ ꯃꯁꯤ ꯑꯗꯨꯝ ꯂꯝꯗꯝꯅꯕꯁꯨ ꯑꯗꯨꯝ ꯌꯥꯖꯅꯤ ꯑꯗꯨꯒ ꯁꯔ ꯃꯁꯤ ꯀꯧꯅꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕꯒꯤ ꯏꯃꯨꯡꯗꯗꯤ ꯁꯔ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯅꯕꯁꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯃꯃꯥꯡꯉꯩꯗ ꯃꯁꯤ ꯑꯃꯒ ꯂꯩꯅꯔꯝꯃꯒꯁꯨ ꯃꯁꯤꯒꯤ ꯒꯦꯞꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯤ ꯁꯟꯇꯣꯁ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯃꯥꯅ ꯄꯥꯝꯕ ꯆꯠꯄ ꯑꯄꯥꯝꯕ ꯙꯔꯃ ꯆꯠꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯃꯅ ꯑꯃ ꯆꯠꯂꯤꯕ ꯃꯥꯅ ꯅꯤꯡꯉꯤꯕ ꯂꯥꯏ ꯍꯥꯏꯇꯥꯔꯦ ꯑꯃꯒꯁꯦ ꯔꯦꯁꯄꯦꯛ ꯇꯧꯗꯧꯅꯤ ꯁꯤꯅ ꯑꯩꯒꯤ ꯃꯣꯠꯇꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯁꯔ ꯐꯔꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ SOP ꯉꯥꯛꯇ ꯌꯥꯗꯕꯅꯤꯅ ꯁꯔ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯔꯝꯕꯗ ꯒꯥꯡꯃꯩꯅ ꯃꯊꯟꯇ ꯐꯟ ꯆꯣꯡꯉꯒ ꯑꯗꯨꯝ ꯄꯪꯆꯦꯟꯗ ꯆꯦꯟꯈꯤꯕꯅꯤ ꯁꯔ ꯑꯩ ꯑꯗꯨꯝ ꯈꯪꯉꯤꯗ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯒ ꯁꯔꯒꯤ ꯅꯍꯥꯟꯒꯤ ꯏꯁꯩ ꯐꯖꯕꯗꯣ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯏꯁꯩ ꯐꯖꯕꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯉꯥꯡꯅꯕꯗꯤ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯈꯣꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯁꯔ ꯈꯣꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯌꯦꯡꯉꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯔꯁꯤ ꯑꯁ ꯌꯥꯏꯗ ꯁꯤꯟꯕꯗꯤ ꯑꯩꯅ ꯁꯤꯜꯂꯦ ꯑꯗꯨꯒ ꯃꯅꯥꯅ ꯃꯈꯣꯏꯅꯒꯁꯨ ꯂꯧꯗꯅ ꯇꯧꯔꯤ ꯁꯩꯇ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯁꯨꯀꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯆꯥꯅ ꯃꯃꯥꯏꯁꯤ ꯀꯥꯏꯕ ꯈꯪꯗꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯦꯀꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯒꯥꯡꯃꯩ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯟꯇꯣꯁ ꯀꯔꯤꯅꯣ ꯍꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯔ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯁꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯏꯁꯦ ꯁꯨꯝ ꯍꯟꯖꯟ ꯌꯦꯡꯉ ꯂꯩꯔꯦ ꯀꯔꯤ ꯁꯨꯝ ꯌꯦꯡꯕꯗꯨꯗ ꯁꯨꯝ ꯔꯤꯄꯤꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯋꯥꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯔ ꯅꯣꯛꯁꯤ ꯀꯔꯤꯅꯣ ꯅꯪꯁꯤ ꯀꯔꯤꯅꯣ ꯅꯨꯄꯤꯔ ꯅꯪꯕꯣ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤꯅꯦ ꯅꯪꯁꯨ ꯀꯔꯤꯅꯣꯃ ꯇꯧꯏꯗ ꯃꯤ ꯅꯃꯥꯟꯅꯕꯁꯤꯡ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯂꯣꯏ ꯇꯦꯛꯅꯔꯦ ꯅꯪꯁꯨ ꯇꯦꯛꯅꯕ ꯇꯧꯔꯣꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯁ ꯅꯪꯗꯤ ꯇꯦꯛꯄ꯭ꯔꯕ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤꯅꯣ ꯃꯇꯝ ꯂꯩꯕꯒꯤꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯔ ꯂꯩꯕꯅꯣ ꯃꯌꯥꯝꯁꯦ ꯏꯠꯀꯤ ꯀꯔꯤꯃꯇ ꯂꯥꯡꯉꯣꯏꯗ꯭ꯔꯣ ꯁꯔ
ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩ ꯁꯨꯝ ꯃꯊꯦꯜ ꯑꯃ ꯁꯨꯝ ꯆꯥꯁꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯈꯟꯅꯔꯝꯃꯤꯕ ꯌꯥꯏ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯁ ꯑꯩꯈꯣꯏ ꯁꯥꯔꯁꯤꯁꯨ ꯌꯥꯏ ꯑꯗꯨꯝ ꯍꯥꯏ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯨꯝꯅ ꯑꯗꯨꯝ ꯄꯥꯝꯃꯝꯕꯖꯥꯠꯅꯤꯗ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯍꯥꯏꯕꯣ ꯁꯥꯔ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ ꯁꯥꯔ ꯍꯌꯦꯡꯗꯤ ꯏꯁꯩꯁꯨ ꯁꯤꯗꯩꯗ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯒꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯁꯥꯔ ꯀꯔꯤ ꯏꯁꯩ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯗꯣꯏꯕ ꯁꯥꯔ ꯐꯤꯂꯝ ꯑꯃꯈꯛ ꯂꯩꯕ ꯁꯥꯔ ꯔꯥꯍꯨꯜꯅ ꯅꯝꯕ ꯔꯥꯍꯨꯜꯁꯦ ꯐꯥꯒꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯏꯕ ꯊꯣꯛꯑꯒ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯐꯤꯂꯝ ꯅꯝꯕ ꯑꯣꯏꯅ ꯆꯠꯈꯤꯅꯤꯀꯣ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯂꯣꯛꯇꯥꯛꯀꯤ ꯏꯁꯩ ꯑꯃ ꯂꯩꯕ ꯁꯥꯔ ꯍꯌꯦꯡꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯨꯡꯗꯥꯡꯗ ꯁꯤꯗ ꯁꯥꯔ ꯄ꯭ꯔꯣꯖꯦꯛꯇꯔ ꯇꯧꯔꯒ ꯀꯥꯞꯄꯒ ꯔꯤꯂꯤꯁ ꯇꯧꯁꯤꯔ ꯈꯜꯂꯤꯕ ꯁꯥꯔ ꯏꯠꯀꯤ ꯀꯨꯝꯍꯩꯒ ꯂꯣꯏꯅꯅ ꯁꯨꯝ ꯀꯔꯤ ꯁꯨꯝ ꯇꯧꯔꯒ ꯄꯨꯜꯂꯒ ꯁꯥꯔ ꯈꯪꯉꯤ ꯅꯣꯏꯅ ꯇꯧꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤ ꯅꯣꯏꯅ ꯇꯧꯗꯣꯏꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯃꯨꯟꯅ ꯈꯪꯉꯤꯀꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯃꯦꯗꯥꯝ ꯇꯝꯐꯥꯒꯤ ꯑꯌꯥꯕꯁꯨ ꯑꯗꯨꯝ ꯂꯧꯖꯔꯕꯅꯤ ꯁꯥꯔ ꯃꯦꯗꯥꯝ ꯇꯝꯐꯥꯅꯁꯨ ꯑꯗꯨꯝ ꯇꯧ ꯍꯥꯏꯌꯦ ꯁꯥꯔ ꯍꯥꯏꯅꯤ ꯅꯈꯣꯏ ꯃꯦꯗꯥꯝ ꯇꯝꯐꯥ ꯍꯥꯏꯅꯤ ꯃꯥꯁꯨ नखोई पार्टी अदम को नखोई खत थमोई पानबा अखोइना थमोई पानदबदुनि नोइना खलिसे अखोइसु इबुंगो थमोई पालिने थबकसिनि यादबगी तौबने अदुबदि चुमेदा सर हयेंग दिन चांगसो हाउदोरि सैसु नुंगाइगदोरि अदुगा अखोइ पार्टीसु नुंगाइहेनसेको करी पार्टी सर हयेंगिते सुम हाइजबनि दे सर होय फरे अदुदि फरो अदुदि चटपटारीने हजे सर आई योक्सनजदब याद्रे सर असि लोरेगे सर आई हंगसितगी अदम फजना मो जॉइन तौनब तौजगे सर फरे फरो फजना तौरो अदुगा खुदोन मचामतक आई पिजगेको होय मयाम जगी मोत सिलगा सर करी खुदोन सर नते मसे करीमत नते आइना सेम साधना नखोय मैडम त फागा तौरगा सेम साधना लेरबनी से सेम तो लोग से सर थैंक यू सर हानदी आइगे लेमिनरमी रहमान नाइदनको अदो रहमान दो यामनो नुगाइथि आइगी पुंसी कनन होनबदा रहमान दो थवाइ थाक्रिबे तसें हारबदी रहमान आई कनन होनबदी यामनो चावब थुदांग अमखक महाना लोकी रहमान दो मैतै मुस्लिम येंगुदो अखोई पुनः मफम असिदा थबक तौमिनबसिददिने मैतै हाइबा लैथि चिंगमी हाइबा लैथि अदुगा मुस्लिम पंगन हाइबा लैथि आइबु लौथोकनबा अदुगा अखोइबु कन्नब होनबदा मथंग मदुगी लांथेंग कयादरि उरबरा अखोइ मफम सिदा लेरिसे तसेंना हरबदा पुलिस डिपार्टमेंट पुलिबा अखोइ कांगलु मानाद्रबा मयामसिना पुनसिलगा अखोइ अमतने हाइबसे मसिना ताक्लिबनिने फरो सर बुइ काय खोमजरी सर अचुमनि सरना हाइबिरिबो फरे एनीवे अदो हयेंग अखोइ नुवाइना अखोइ थोरमसे पांगतोसिको अदुगा अखोइगिदि अखोइगी गांगमैना हराउरगा लोइरेको मयाम गांगमैना नुगाइरगा लोइरेको अस अइंगोंदा अदम ताई सैता याना नुगाइजे सर अइना हाइबदा मयामना याबिबसे मसिदि हेना नुगाइबा लैत्रे सर याम नुगाइरे सर फरो ईद मुबारक सर ईद मुबारक लाकले इंस्पेक्टर तैयार लाकले हाइमा इसल दी करी तौरे अदुम उंगदना लेरेदुदि तामो अनाबा मयामसिनने तौफम का खंद्रेदा कइनोने अखंग हई डॉक्टर मयाम लेरिबसिंग असिबु तानादना कइनो येंगबा याद्रो तामो येंगदबा अमत लैत्रे फत्तबगी वानी इहे अदुगी वरे से नुंग लेबा डायबिटिक लेबा बीपी स्ट्रोक पाइल अदु खत नते अस्मा अमदिने मयुम पालबा मतुंगदा ममित मचा उदबा अदुगा सरु सयांग अनाबा लेबा डिप्रेशन लेबा मसिना चिंगबा मखल कयागी लैना खुदिमक लायेंगफम अमा लेरबनिने तामो कदाइदनो मफमबो मफम दिसे एसएस केयर सेंटर मयाई लंबी नियर स्नोलैंड ऑयल पंप लेबदो ओ समरो इम्फाल वेस्ट अदुगा हेड ऑफिस ना हताद अदुगने ब्रांच ऑफिस ना मयाई लंबी सिनो ओबे वानिको तामो मखोइगिदुबो पुंग कयादैना कया फोक येंगी
ꯑꯗꯨꯕꯨꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯒꯤꯅ ꯄꯨꯡ 13 ꯐꯥꯎꯕ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅ ꯄꯨꯡ 20 ꯑꯗꯨꯝ ꯌꯦꯡꯕꯖꯥꯅꯤ ꯇꯥꯃꯣ ꯐꯣꯟ ꯅꯝꯕꯔ ꯀꯥꯗꯤ ꯂꯩꯕꯤꯕ꯭ꯔꯥ? ꯐꯣꯟ ꯅꯝꯕꯔ ꯀꯔꯤ ꯂꯩꯇꯅꯤ 8730896529 ꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯀꯦ 8730896529 ꯑꯗꯨꯒꯅꯦ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯡ ꯄꯊꯥꯕꯁꯤ KB ꯏꯁꯥꯟ ꯃꯥꯔꯀꯦꯇꯤꯡ ꯀꯣꯑꯣꯄꯔꯦꯁꯟ ꯀꯝꯄꯦꯅꯤꯒꯤ ꯑꯌꯨꯁ ꯃꯦꯗꯤꯁꯤꯟꯒꯤꯅꯤ ꯁꯥꯏड ꯏꯐꯦꯛ ꯀꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇꯕꯖꯥꯅꯤ ꯇꯥꯟꯅꯍꯧꯔꯣꯀꯣ ꯍꯣꯏ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯀꯪꯂꯩ ꯃꯁꯨꯔꯨꯝ ꯐꯥꯎꯟꯗꯦꯁꯟꯒꯤ ꯂꯧꯃꯤ ꯁꯤꯡꯃꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯌꯨꯝꯗ ꯂꯩꯅ ꯁꯦꯟꯊꯣꯛ ꯂꯩꯕ ꯌꯥꯔꯕ ꯀꯥꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯆꯦꯡꯒꯨꯝ ꯃꯔꯨ ꯐꯪꯕꯤꯔꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 8014794497 ꯑꯃꯨꯛꯀ ꯍꯟꯅ 8014794497 ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯪ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯀꯦꯃꯤꯀꯦꯜ ꯍꯥꯔ ꯑꯃꯗꯤ ꯀꯦꯃꯤꯀꯦꯜꯒꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯍꯨꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯔꯛꯇꯨꯅ ꯃꯤꯑꯣꯏꯕꯇ ꯅꯠꯇꯅ ꯖꯤꯕ ꯀꯌꯥ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒꯅ ꯅꯥꯀꯣꯏꯅꯅ ꯑꯀꯤꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥ ꯁꯟꯗꯣꯔꯛꯇꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯃꯥꯡ ꯇꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯖꯤꯕ ꯀꯌꯥꯗꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯃꯨꯠꯈ꯭ꯔꯕꯅꯤ ꯃꯁꯤꯕꯨ ꯀꯟꯅꯅꯕ ꯑꯣꯔꯒꯥꯅꯤꯛ ꯍꯥꯔ ꯑꯃꯗꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯀꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯃꯁꯥ ꯃꯎ ꯐꯅ ꯌꯣꯛꯅꯅꯕ ꯁꯪꯒꯣꯝ ꯄꯤꯕ ꯁꯟꯕꯤꯁꯤꯡ ꯍꯦꯟꯅ ꯁꯪꯒꯣꯝ ꯄꯤꯅꯕ ꯉꯥ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯍꯟꯕ ꯃꯍꯥꯎ ꯂꯩꯍꯟꯅꯅꯕ ꯀꯦꯜꯁꯤꯌꯝ ꯂꯤꯚꯔ ꯇꯣꯅꯤꯛ ꯏꯅꯔꯖꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯀꯌꯥꯁꯨ ꯊꯨꯡꯂꯗꯨꯅ ꯂꯩꯔꯤ ꯂꯣꯏꯅꯅ ꯂꯩꯅꯥ ꯀꯌꯥ ꯈꯪꯗꯣꯛꯄ ꯉꯝꯕ ꯖꯄꯥꯟꯅ ꯁꯥꯕ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯇꯨꯡꯗ ꯅꯥꯔꯛꯀꯗꯕ ꯂꯥꯏꯑꯣꯡ ꯈꯪꯗꯣꯛꯄꯤꯗꯨꯅ ꯍꯤꯗꯥꯛ ꯆꯥꯊꯣꯛꯄꯤꯌꯨ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯐꯪꯕꯤꯌꯨ ꯃꯐꯝ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯏꯔꯦꯡꯕꯟ ꯔꯣꯗ ꯀꯛꯆꯤꯡ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 8802749960 ꯑꯃꯨꯛꯇꯪ ꯍꯟꯅ 8802749960 ꯅꯠꯇ꯭ꯔꯒꯅ 7982811906 ꯑꯃꯨꯛꯇꯪ ꯍꯟꯅ 7982811906 ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯊꯥꯡꯖ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯛꯀꯅꯤ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯁꯨ ꯂꯧꯕꯤꯌꯨ KM Blooming Higher Secondary School Khangabokki Principal gi maikaidagi karigumba khara khanghalakli madudi chatliba chahi asigi academic session gi oina pre nursery dagi class 10 fawbada lairiba mahiroi singna mingsan khidaba yauragadi lakliba September gi tang 10 fawba mingsan binaba hairakli mingsan bi khidaba mahiroi singna mathangi class ta promotion pizaroi adum oina ma class promotion gi oina Manipur lenga ki mari lainaba singna piriba guideline gi matung inna chatkani makha tana class 8 9 10 gi mahiroi singna registration gi dama school da lakpigadabani September gi tang 10 fawbada class 9 gi mahiroi singna optional subject khangba loinana color passport photo amadi registration fee ga loinana school counter da pisingadabani lockdown hek haukhibadagi hauna school sina Jasmine app ta online class tawduna lagli maram aduna online class yaudriba mahiroi singna online examination gi damak online class yawinaba principal gi maikaidagi paujel pirakli online class gi oina A block class 6 dagi 10 gi oina phone number 7005420654 da pau faunabio B block ki oina 93663409 loinana 8787320012 da pau faunabio A block pre nursery to class 5 ki oina 7005091091 da pau faunabio B block pre nursery dagi class 5 ki oina 6009426854 da pau faunabio online class yawinaba KM Blooming Higher Secondary School gi principal gi maikaidagi khanghalakli Manipur Edu Online #1 Education Portal Adomne admission taunena nubagidama hauzik TVbo oirabadi ngasi makudum chaba leizeri top oiraba private college amadi university sing haibadi agriculture forestry amadi horticulture ICAR aggregated and non aggregated kitama loinana paramedical amadi allied health science haibadi BSc cardiac care BSc perfusion BSc anesthesia BSc respiratory BSc dialysis many more top private college amadi university da toan ba hanglibo course BA BTech BBA BCA integrated with IAS course and many more courses masi khakta natana UPSC natraga MPSC exam thaning ba singi hauzik tagi hauna coaching da khudong chaba phanglagadaba university singda admission tawgi khudong chaba ngasi maklobiu Adom India da leriba karamba college amadi karamba university da ming sanana nubagi damak wakhal leita da batobiragan ngasi makhambing labadi 9863 869318 amukana
9863-8693-1E नत्रगन अखोई वेबसाइट www.manipuridu.online हारिबो वेबसाइट असिदा सोइदनमकी चंगबियु खुदोंग चाबा कयातन पिकथलबा मफमनि ngasi mak lengsinbiro Manipur Edu Online #1 Education Portal layingzari state amadi national award fanglaba MDZA ulak usamna BP nungsang pokta gastric kaba tang sikpa sinus tonsil asthma khwang naba singli nauri sonthaba khongya saba nupi goiba laina sing layingzari ba mafam mari thokna thamjari ahan bada Kekruvila North AOC opposite Kekrupata ayupung taradagina numidang wairam pung mga fawba layingzari ani shubada mayang Imphal Konsak Bazarda ayuk pung 6 tagi ayuk pung 9 fawba layingzari ahum subadana Yaripok Bamo Laikai Kabarstan Rota yumsakisa numit amadi thangza numit khudingi ayuk pung 10 dagina nungthil pung 3 fawba layingzari mari subada All Bazar Zomi Colony Sisipur da layingzari hena kupamarol khangbining basingna call tawbirao 8414825323 amukahana 8414825323 Royal Global University Guwahati MBA BBA tambai khudung chaba leraba MTech BTech tambai yabagi khudung chaba leraba BDS Fashion Designing gi khudung chaba leraba BA LLB Honors amadi LLM tambai yabagi khudung chaba su bijari BSc loinana BA Honors Hotel Management tambai yabagi khudung chaba leraba Affordable Quality Education leraba North East Ladiba University singnigi khwaidigi makok thangba amasu oriba Royal Global University Guwahati 100% merit scholarship fangba yaraba ngasi ma apply togi 6913002965 loinana 9127898116 loinana website www.rcu.ac Royal Global University Guwahati Nung tumhale Ishwar gi mangtak amadagi nung 27 mm gi mathakta leiba phawbada sanga yumpham nung phau pakha bem da leiba sana halgi mana masing ne semba hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na layeng bangamle nung leiba singna amuktang sangyeng tawthokpiu akopa marol gi dama call tobiro 9366752158 amukahana 9366752158 layeng zariba sanahal sanga yumpham nungpho pakham mem sanahal gi nunggi hidaga se thalubada fakhiba miyoi sengkhragi ming mondumdagi borni khangabuk makha lekai dagi thaba lilong nungai dagi Mrs Mumtaz Wangwal Part 2 dagi Sorokhaibam Bobol Singh khangabuk khunau dagi Kundongbam Sant Singh hariba miyoi sing ase inong nongna sanahal ge nunggi hidak thalubadagi fakhiba miyoi sing kaino ne egi daw sibo tona tuka sarada kumsi sibo kaino mi law sina su yam patri sibo kamdaw doino sibo pani he kaido rebe ma labuk sida nang na umgan le misina khangde da tawri si handak si law si chupat phatte karam tho doino khangde da adu gidi nang karim te hegwaro no se haukiba chahida district khudimakta lomi singda changyeng tawduna mai paklaba phagraba hidam leire hida ai su hakum kapimni mamang sahida phokthokse sumta thajada bomong de ekta thokpane mi kari hidak no haujiki matamgi organic ihoga su yamna chanaba si bom haiba vitamin makalama leire madu oinang ta sijino masibu kapabdi numit humni dagi na tare ni phawbi manungda ahong mo soidana uba phangani aina khangbudo haigi ko haibiyo si bom haiba sibu kapaba mapansu amom ne hena salani maru sangani pambisu masa puholani pothok se angak pa phangde hengalani madu leiruro adugane nang angta kapagi madu da nang khangdolini ko adudi kadai da phangi aisu leidaba yadre amuktang sizinadru chang yengbiu si bom pangpam thaudal agro manipur sagawon maino lerag Imphal West natragana tilhar hidak yomba dukala ma da hektamak phangbigani Spring Holy Servant Private Limited na ahongba mamalda nungtigi refill tawba yaraba Phoenix Gas CBG amadi Bharati Gas LPG adomgi yumda fanganjargani bottling plant gidamak Thoubal district ta leijare gas ki paw yengnararoi subnata gilupa lising ahumna dealer oibiyo
ꯁꯛꯇꯥꯛ ꯆꯦ ꯑꯃꯒ ꯂꯨꯄꯥ 400 ꯈꯛꯇꯅ ꯀꯁꯇꯃꯔ ꯑꯣꯏꯕꯤꯌꯨ ꯀꯁꯇꯃꯔꯁꯤꯡꯅ ꯁꯤꯂꯤꯟꯗꯔ ꯑꯃ ꯍꯣꯁ ꯄꯥꯏꯞ ꯔꯤꯒꯨꯂꯦꯇꯔ ꯑꯃꯗꯤ ꯔꯦꯀꯣꯔꯗ ꯕꯨꯛ ꯐꯪꯕꯤꯒꯅꯤ ꯆꯍꯤꯗ ꯁꯤꯂꯤꯟꯗꯔ 12 ꯇꯥꯗꯅ ꯔꯤꯐꯤꯜ ꯇꯧꯔꯕꯗꯤ ꯁꯤꯂꯤꯟꯗꯔ ꯑꯅꯤ ꯐ꯭ꯔꯤ ꯑꯣꯏꯖꯒꯅꯤ ꯄꯦꯃꯦꯟꯠꯒꯤꯗꯃꯛ GPay PhonePe NEFT IMPS सिजिनबियु अकुप मरोलगिदमक 9863260320 दा कांटेक्ट तौबियु 9863260320 दा कांटेक्ट तौबियु पुजरकले आदमा इंडिया प्राइवेट लिमिटेड की तापूस चही अमगी मनुंगदा लौमी सिंगना वान होनचदुना फौथोक चाथोक पुथोकननब होनजब मतमदा तोंगान बलाइना तिना अमदी वाहिक वाइकुप मानबी पुपर अमदी मही सुपथोकपी तिल मखल कया पुनमक असिदगी कन्ननबगीदमक लौमी सिंगना ngasimak सिजनबियु तापूस संगम अमद ग्राम सनी यांखै हापीदुन हारिबा लाइना तिना सिंग असिदगी ngakthokpiduna phautok chathok hengan anabagidamak honabi phangpham दीपक इंटरप्राइजेस संगाफम अमदी ISP सिंह एंड को कैसामपाल अमदी तिलहागिदा योनफम सिंगना ngasi सिजनबियु आत्मा इंडिया प्राइवेट लिमिटेड की तापूस करिगुबा मतंग खंगंजरी मदुदी टेक्सम बाजार दा होबा लॉटरी टेंडर मरुप सिंह अदु लाक्लिबा सेप्टेम्बर था असिगी तांग 13 तांग 10 अमदी तांग 13 दगी हौजरगनी हाइना खंगंजरी बा सौफत खोंथांग मरुप टेक्सम हो तादा ताइसा बेमा तादा करिनो फौबांबी सिंगदुदा सेट फाक्तना अदो मुन्ना यंगबिरिदुबो बेमा युमथंग नबदा कोरोना नाबा यावसिलक्तना युमदगी थोकप याद्रिङैदना हे फौ पाम्बी सिंगसिदा वाहिक वाइकुप मानबी पाक्तक न तासिलमे अदुगी येंगिमनिने अदुगी दमक्तदिने करिंत वाबिरुनो ममिंग लैरबा जापान गी निचिनो कंपनी न पुथोकपा यूनी 1 सिजनबियो यूनी 1 सिजनबना वाइकुप मानबी तिनकुप वाहिक पाम्बी गी मही चुथोक्तुना मांगहन बंगम तिन्ना लाइना कयादगी इराई लाइना ngakthokpa ngambata natana ne taisa pothok ena puthokpa sungam gadoribane यूनी 1 हारिबा हिदाक सिबो लाइना तिना फनबा खक नतना लौफम सुफाबा हेंगत हनब्रने बेमा हेंगत हंदुनी ताइसा निचिनो जापान गी प्रोडक्शन सिजनबना ने ताइसा लौफम बाबा हेंगत हंदुना पोथोक यामने हेंगत हलिबने निचिनो जापान गी पोथोक सिंगसे फौदा खक नतना ने ताइसा इंसांग नापी मना मसिंग ना चिंगबदा सिजनबसु यामना फै अकाइबा लेति ताइसा निचिनो जापान गी तै प्रोडक्शन दिने कतना ताइची शान असिना चिंगबने फंगफम OS एग्रोटेक खुराई लमलोंग थोंगकोंग पुथिबा लेकाई पांगई रोड ओइनाम एग्रो ओइनाम बाजार बिष्णुपुर डिस्ट्रिक्ट अमदी अदोंगी मनाकनो कतिलालिदा योनफम सिंह लौमी सिंगिदमक पुजरकले हेरानबा इंडस्ट्रीज लिमिटेड की आनिका लौमी सिंग वान होना जबलोफमदा लाइना तिना अमदी मखल कयागी तिल कांग सिंगना फौमांग तहन बंगमी असिगुम कयासदगी ngakthoknanabagidamak लौमी सिंगी पोथोक चाथोक सिंग मांग तहनबदगी कन्ननबगीदमकता वाही वाइकुप मानबी पोपर अमदी मही चुपथोकपी तिल मखल पुनमक्तगी ngakthoknanabagidamक लौमी सिंगना सिजनबियु आनिका हारिब हिदासी संगम अमदा लौमी सिंगना 80 ml की चांगदा हापलगा सिजनबियु आनिका फंगफम सिंगदी दीपक इंटरप्राइजेस संगाखम बाजार अमदी तिलहा खिदाक योनफम सिंग सिजनबियु हेरानबा इंडस्ट्रीज लिमिटेड की आनिका हांगदोकचेरे ब्रेनवेव कोचिंग सेंटर थौबाल अथोकम नियर थौबाल DC आवर मोटो वी लर्न टू लीव सैनिक अमदी नवोदय तमगदब सिंगना हारिबा कोचिंग असि सरुक याबियु जवाहर नवोदय विद्यालय थौबाल की एक्स स्टूडेंट वेल क्वालिफाइड ओइरबो ओजा सिंगना ताकपी तंबिरी खुदोंग चाबा सिंगदी नुपी मचा अमसुंग नुपा मचा की बोर्डिंग तोंगा खाइदोक्तुना थमली ऑनलाइन की क्लास नुती नुमित खुदिंगी अयुक की पुंग 7:15 दगिना नुमिदांग की पुंग 8 मखाई फाउबा ताकपी तंबिरी बोजा सिंगी ममिंग लैसांग थेम इंगो सिंह ए उत्तम कुमार सिंह थिया महेश सिंह लैसांग थेम बिकेश्वर सिंह अकुपा मरोल की दमक कॉल तोबियु 8787509664 लोइनना 700501427 ngasi magtanabiyu unabi Brainwave Coaching Center Thobal Athupam near Thobal DC इबाई हंदक्सिबु हारगी फंगदबसिदा लौ सिंगुबसिना करम थोकदोरिबनो खंद्रेनि नासिंदे
isen karim to waron se yamna phaba vitamin ama leirene branchia masibu season narabadi hekta har gaje hanthaba yarbani ibai hidak sibu hana ibai bu season abirabro mi punamak loina season aba horabani branchia adugi mathakta SAUS ICAR institution number D Ministry of Agriculture Government of India ne approve tawraba vitamin ni ibai Manipur government ki testing report su vitamin asina lebak le haubu ohong bala hanbagi damakta su report leirabani ne ibai aidi khangbu khangudreda mapanga thoktabasida Aisen yamna faraba vitamin brand jar di sumna tangi sangam amada kilo ani digina ani makhai khaktang chairo yang na log du satpe yare patho ubudu su sen gi sading si yamna hantarabani hoine ibai adu gi sen pothok su haini ai leitani hinga kadoriba ibai yam nungai re ibai thengna base ai khudak tek ta leijarurage ado ibai hidak sibu kadai kadai da phange isen manipur gi tela hagidak yoliba dukan khodimakta loina phanglabani brand jar season abiu brand jar pothok hengana naba amadi leibak lehau phagatnanaba Leijare Brand SL Brand SL yamna scientific oiba angakpa makhalgi panbigi vitamin amane Brand SL sijanabana phau pambi singbu ham chauhanduna sahau phagat halli Brand SL na phau machak pokpagi chang hengat hanbatanatana mahi marong phagat handuna pothok su hengat halli Brand SL sijanaba mapam singdadi panbi singda leina tina changbagi chang hantha halli Brand SL na panbida yauriba hugi changsu mayak samthali amadi puthokliba pothokki magulsu hengat halli Brand SL South Samadi ICAR institution gumlaba khak wanglaba research institution singna recommended tawraba panbigi vitamin amane leijare panbi singidamak khaidiki faraba vitamin Brand SL fangfam adomadongi manang nakpada leidiba tilhat idak yonfam dukan se Fangbiragani control imidacloroprid amasung dimethyl sulfoxide anigi apun bahida phau pambi singda taba til khuding makpu tumna hatpa ngamba til hida maru oina wahik tahandaba ngamba til hida sijanabiu control akan manungsagi meisa aying manungsinna panbi bu sokhandaba dimethyl sulfoxide chu yaurba matam sikachu khwaidagi chunaraba til hidak asibu sijanabiraga chathok hengat hanbiu wahik na chingba til singbu mapung phana lawphamdagi lakthok pangamba amata ngairaba til hidak fangbiragani control fangfam kwa kaithel amadi kaisampata leiba crop solution amadi adongi manang nakpada leiriba til hard hidak yonfam dukan sing Corona dagi ngakthongnaba hausit phawbagi khwaidagi phaba pambay ama hairagadi vaccination haibadi corona gi tika thadoktiba adomadom khwaidagi nakpa vaccination center hangliba mafam natraga hospital singda khudung chaba silobiu tamthiraba corona bu mai thiba pige hairabadi vaccination sungsoi soidana kakthok pigedaba kariguma dongi chahina taragani panamadi taranipan gi mathak oiba tarabadi arogya setu app natraga Coin portal natraga app sijanabiduna masigi matengdagi adomamadi adongi imung manung registration tawbiu loinana covid lainadagi ngakthoknanaba khwaidagi pharabo payasi sijanabiu khanghanjariba UNICEF India amadi community radio Admission open Yaripok Universal College ki handak sahi English sing ani kun gamathoida tongan be school sing dagi class 12 pass out torak laba satra satri sing na bachelor of